Mejeng tabir ba khoi punopu image TV na taramna okchebga loinana Brajesh Kumar na khurumjari ngasigi maroi pauda Ganga Prasad Chaurasia ngasi Manipur gi governor oina wasak lawkre Europe ki tongan balaibak singda export tawkigadaba metric ton amagi chahau puba contingent chief minister N Biren na flag of tawkre amadi special cover on Kakchai Lemon Lyric Chief Minister na ngasi release tawkre mateng sing leptana pinari loinana Prime Minister Narendra Modi gi listing makhada laibak asigi sel thungbi phibam phagalakli haina Union Education and Skill Development Minister Dharmendra Pradhan na phungdokre mapung oi pau lobirasi Sikkim gi governor oinasu thopuriba Ganga Prasad Chaurasia ngasi Manipur gi governor oinasu thopuna gudamak wasak lawkre mahakpu High Court of Manipur gi Chief Justice PV Sanjay Kumar na wasak lohanki ngasi gi wasak lawbagi thoram adu Imphal gi Raj Bhavan gi Darbar Hall da pangthokibani thoram du Chief Minister N Biren Singh Deputy Speaker atai Council of Ministers Chief Secretary Director General of Police atai state government ki officials sing amadi senior citizen kayana saruk yaki Governor Ganga Prasad Chaurasia na mahaki atai thabak singi mathakta lipta lairiba Dr. Najma Heptullah gi ahangba mentionduna Manipuri governor gi charge su pugadoribani mahakna wasak lawro matung guard of honor su yengsinki Malem asida COVID-19 positive oiba migi masing koti kun lak yangkai teret lising ahum subna marpunipan sukri masigi manungda meoi lak nipum doi lising nipuma thoi chani puni thoina laikhidre meoi koti taranipan lak niputaruk lising marpunipan cham ahumdrama thoina narambadagi farakre pandemic asina saitheng piduna khwaidagi hena positive case masing yamba leibakna meoi koti ahum lak humbudra lising humpu samri yangkai mari thengaduna USA na ahanba position da lairi India na meoi koti ahum lak kun lising humdra taret chatret subna taruk positive oiduna ani suba position da aduga case koti ani lak ani lising nipuma panchama humdra taruk thengaduna Brazil na ahum suba position da lairi India gi oinadi positive case lak humphum doi lising puma pan subna ani thengaduna Maharashtra state na ahanba da case lak kuntra taruk lising tara chamaga Maifudra humdoi thengnaduna Kerala na anisuba amadi case lak kunmapan lising kunithoi chanipal humdra manga thengaduna Karnataka state na ahum subada lairi Manipur da haukhyo pung kunmari da mioi chatrukka humdra taret nauna COVID positive oikre mioi mapan na laichat china maram oirga laikhidre hairiba pungpham sida mioi lising mariga chatruk humdra taruk test tawkibada mioi chatrukka humdra taret asi positive oiba thengnabadagi state asigi apunba COVID positive confirm case masing lak ama lising taruk chatret subna taret sukre mioi mapan laikhidabaga loinana apunba laikhidaba masingna lising amaga chatruk marphum doini state asigi COVID pandemic hobudagi ngasi fawda meoi lak tramathoi lising nifu taruk chani subna ahum test tawkre Kakching district ki oina ngarang nungtil pung ani dagi ngasi nungtil pung ani fawda district asigi meoi taramari nauna COVID positive oiba thengnaki pungpham sida meoi chamaga tara test tawki bakhoi lenga ki testing center da humputaret Jiban hospital da kulumdoi amadi ima hospital da mioi kun test tawda mioi tarahum doina lenga ki testing center da amadi mioi amana ima hospital da positive oiba thengnaki bani Chief Minister N Biren ngasi Europe ki tongan balebak singda export tawkigadaba metric ton amagi organic chahau pukhigadaba contingent Chief Minister gi secretariat ki nongchup thangba gate tagi flag of tawkre thoram duda Chief Minister na lenga ki war on drugs campaign amaram oiduna poppy plantation toramba kaya manghan khraba matung state asigi tongan ba district kaya ge farmers singda yanthokna naba
quality seat sing puba vehicle amasu flag off tauki quality seat sing adu Department of Horticulture and Soil Conservation Government of Manipur na paikhatpa alternative seat distribution scheme gi makhada khunja singda yenthokna nabani thoramdu da permission da wangang laduna Chief Minister N Biren haikibada jahau asi GI tag phangkhre amadi leibak asi mafam kaya dagisu demand yamna leibani ahanba oina jahau cheng makhal asigi highly nutritious oiba cheng makhal asi metric ton ama official oina European country kaya da export tawbani haiki Chief Minister Makata aduna organic ginger amasung pineapple soup Manipur Organic Mission Agency MoMA Department of Horticulture and Soil Conservation Government of Manipur gi mityang makada sang naina export tawri hiram siga mari leinana farmers sing da piba yaba mateng sing piri haiduna indigenous oiba variety sing asi puthokpada quality amadi quantity Pahan basu darkar oi haiki sit sing yanthokpagi mathang da Chief Minister na haikibada ngasigi sit sing yanthokadari basi waron drugs na maram oiduna poppy plant sing mangtahan kibana sohlaba farmer singi hectare chamriga hupurong ilamda thana na bani haiki how je koina akhoi gi geotech lahore geotech lahore ada hoji UP da natraga top state sing da black rice put thoraga su moina mapune na claim da where ro akhoi gi na sa how je khoi mapune ha gi khoi clear madugi record leire geotech da aduna akhoi na masi si gi demand si bharat ki atai state sing da di sa how gi demand yam hasna leire kha ju thari mapan da ju thari adu ngasi officially Europe country da 1000 kg ni pene ngasi thari si initially ngasi khobuni Manipur ki ukhul district ki manung channa leiba kachai village phangba miyam na kachai champra kachai lemon haina khangnariba uhi asigi maram da sugain iba special cover on kachai lemon Manipur haina mingthon balaik ama ngasi ayuk CM Secretariat ta Chief Minister N Birena release tawkhri release tawkhiba special cover on kachai lemon Manipur asi Department of Post Government of India ki makhad Manipur Postal Division na sinduna puthokpani Manipur da matam gi oina phangliba indigenous ki oiba pothok sing asi flora amadi fauna sing asi miyam da pakchana khanghanna hotnabada Department of Post na achoba thodang loduna lakli asigi damakta su Chief Minister na thagatpa phondokhi ngasi release tokhiba special cover asigi matengna Manipur gi ukhul da phangliba kachai champra asi malem gi miyam da pakchana khanghanbada su achoba mateng oigani haiki ngasi thoram aduda Manipur gi Postal Division gi mari lainaba bakok thongba official kaya su saruk yakhi Star East, later Post East, they all come and say that everyone will know now. Everyone will be like, oh, Kasai, Limon, they will photograph. Later, we marketing the show, they have certain marketing, and they give us production, Utuiba, farmers in the smoke. So, when the rest of the building, and I have worked with the India ki humrama suba ningtambagi thoromgi saruk ama oina Rural Engineering Department MSRRD na sinduna Tamelong jila da ahanba oina Pradhan Mantri Gram Sarak Yojana PMGSY roadside tree plantation drive ki thorom ama Tamai headquarter da Forest Mantri Awangbo niwaina hodokri PMGSY gi makhada Tamai dagi langmai forward tree plantation gi thorom du da Forest Mantri Awangbo Niumai na hai 15 August yaudringai gi mamang March 12 dagi sayol humdra manga pangthoknanaba haudokiba tree plantation drive asi mioi bagi punsi kannanaba lambi thong fanbata natana akoi bagi phibam hunglak libasi ngakthoknanaba tree plantation haibasi yamna maru oi haina phunglokhibaga loinana mioi bagi punsi kannanaba amadi akoi bagi phibam ngakthoknanaba miyamna yarima makhai tree plantation tawbinanaba appeal tawrakli jahi sum sangatna leradi pratibisi nongma de boiling point ponumak se chapthokpugi phibam lakni aduna koi pratibida lambi thong phanaba siamaga loinana akoi punchida khwaidagi darkar leiba climate asiso koi ramaina prithvi se koi panbiya ba prithvi koi han sera habisi khalle haraga koi
ꯇꯧꯗꯕ ꯌꯥꯗꯦ COVID-19 awaba saitheng nanglaba lamding elangbam laikai gi yumthong marpu henbada MLA Khabo AC Surjak Kumar Okram gi mityeng makhada SACA lamding elangbam laikai amadi MLA Khabo AC gi mityeng makhada leiriba lamding elangbam laikai COVID task force volunteer singa khusamnaduna thaknanaba ising yanthokre laibak thibadagi hojik lamding elangbam laikai asi COVID positive masing hengalakpadagi district magistrate thawalna laikai asi punna containment zone lauthokkhibadagi yumdagi mapan ipan thokpa yadabadagi program asi MLA na silakpani amadi positive orbasigi ibung manung singdasu sana thaknanaba cheng hawai alu ngari thum thaun singbasu piduna imung manung gi awabada saruk yazari haiduna phongdok lamki amadi laikai adugi miyamnasu MLA Surja Kumar Okrambu thagatpa phongdokpaga loinana makhatana miyamgi seba mapung fana tauba ngamba oirasanu haiduna sembiba mapuda thauni jaki haiduna phongdokki Sewa International ge sponsorship makhada Sewa Samiti Manipur Thawal branch na ngasi Thawal district manung da leiba ifau gi thabak tawriba paumi singda COVID-19 pandemic manung asida district asigi paumi singna lawriba thodang bu pokning thagatpa oina health and hygiene kit amamam mateng pangkhre face mask sanitizer sapon amadi paracetamol yawa health and hygiene kit adu Sewa Samiti Manipur Thawal branch ki member Dr. Sunil Laisram amadi Dr. Susildro LS akoijamna pamisingda khusinaki Wangjing Tentha SC gi MLA Paunam Brojen Singh gi mityeng makhada hangliba community home isolation center da leiriba inmates singda ngasi BJP Mahila Morcha Wangjing Tentha mandal gi thomi singna ayuki breakfast pijuduna COVID-19 positive oibadagi awafamda tariba inmate singbu senariba health worker sing police personnel singda minung sigi matau utkre ayuki breakfast pijabagi thorum adugi matangda wafam kaya phongdokladuna Mahila Morcha asigi president L Anandina haikibda COVID-19 second wave asigi saitheng phangliba anabasing asi ngasi haiba Numitsidagi loina phabiduna yumda hanba ngambagi thona pangal adu binabiba oirasunu ngasi Mahila Morcha na pijariba breakfast asi inmate singda minung siga loina na pijajabani inmate singna pukning wakhal sonthabiganu laina laisat asi maithiba piduna mahusagi punsida thuna hanjilakpa oirasunu haina phongdorki haukiba August 8 gi ayukta laibak thiba Lambigi Kudong Tiba Thudo Amada Sokpadagi Hojik Layang Chatharibi Tentha Khongbaldagi Sanasam Romagi Ana Layangda Mateng Oinanaba Ngasi Punna Hingminasi Group PSG na Lupal Sing Taramanga Tengbang Duna Imung Manungi Awabad Saruk Yakri PSG ki President Paunam Santi Kumar na Lusing Duna Pangthok Kiba Tengbang Bagi Thorum Aduda Group Asigi Media Advisor Rakesh Naurem Secretary S Jayadeva Treasurer Thangjam Brajakishore, Information and Publicity Secretary Saubo Haikam, Joint Secretary Abuzam Akela Amadi L Santi A Samola, Wahida Begum L Sam Jaiba Nasingba Maruiba member Kayana Saruk Yaki. Lengak na miyam ki kudong sadaba mayam asi yenglaga total lockdown hek lauthokkhibadagi mi tinbagi chang asi khanghen hengalakli maru oina lambi mataida chana thakna polam sing yoliba potpham gi masing asuki matik yam khalakpaga loinana leiba lakpa mi gi masing su chikna chaina ba ngamdabagi mawongda khanghen hengalakli phibam asi lakchinnanaba mawong maril tana SOP ngakna potpham phamhanba amadi lengakna silhoudrabadi kaithel thinglagasu adumbak khudong thiningai oiba phiyamda lairakpa yai khanjabadagi ngasisu makhatana tongal ba street vendor phamba area singda mass awareness campaign committee on COVID-19 Manipur na sinduna pangthokre campaign asi committee asigi convener M Premjit na lusingduna pangthokkibani ngasi awareness campaign asi konung mamang andro parking kaithel asangbi Khongban Mangjin Singjamai Thongkhong amadi Nambul Mapalda joy na kaithel phamliba mafam singda pangthoki
President BJP Thawal Mandal Khangembam Manglem Amadi Mandal Asigi Executive Member Waikom Inau ngasi Indian National Congress the Yarakri ngasi Manipur Pradesh Congress Committee gi Conference Hall Manungda Opagi Thoram Pangthok Laduna Taramna Okre ngasi Thoram Aduda MPCC gi President and Lokenna Paumising the Fondo Kibada Housing Party Kayagal Punsinduna BJP na lusingba Manipur da sasan toriba Sarkar BJP Party asigi Chatna Kanglon Thazadaba Kaya Lakpadagi Kendra da Lairiba BJP gi Thomising Nongma Nongmagi Tolaktuna Indian National Congress to Yauba Lepri Loinana Matang Manau Naina Reception Taunanabagi Torang Laire Mahakna Makata Duna Hai Lakadariba General Assembly Election Asida Thawal Amadi Kaksingi Apunba Kendra Tara Asigi Manungda Mapandi Congress da Panglagani Haibgi Thazaba Thamli Maramdi Ngasi Congress Party Yauriba Asina Sakhini Phondoki Ngasigi Thoram Aduda MPCC gi Lusingba Singsu Saruk Yaki Maruoina Ikoi Assembly Session Ikoi Tarikun Gamarida Loirani Aduki Matungdagi di Ikoi Gita Indian National Congress da Yaurukadova Adum Lava Bharatiya Janata Party ki Adum Lava Kendra ki Mayamama Ikoi Series Naina Ikoi Party State Ikoi Reception Toboki Program Ikoi Yatu Oga Khamgrabani Singmi Tammi Punna Kundaminaduna Henanchi Chana Hingminaba Yanaba LR Amendment Toba Awadi Sadul Tribe Demand Committee na Sangsil Liba Kongjang Pangnaba Hotnabada Thaudang Logani Haina Siva Sena Manipur State Unit ki President Moirang Them Tombina Phongdokre Wafam Singasi Bauprada Leba Siva Sena gi Office ta Pangthokiba Pawgi Famda President M Tombina Phongdokibani Mahakna makha takibada lakadawriba assembly election ga mari leinana mioi taruk saba team amana central leaders sing MP sing onaduna mikhal thengnanaba sem saba loire MDA gi convener ama oina lakadawri assembly mikhal asida nupi leaders sing gi award pa menkhatnaba hotnabada Siva Sena amadi MDA na ahenbam yeng thamgani hainasu mahakna phongdoki Election Campaign Committee Said Anwar Hussain Dilong Kendrana Sinduna Kendra Asigi Manung Sanna Leiba Khekman da ngasi House to House Campaign Chathakri Social Worker Said Anwar Hussain Kumja Lisingani Kunithoi Angan Basarukta Pangthok Labayai Haina Panariba Manipur Bidhan Sabha Mikhal da Dilong Kendra da ANC gi mere oigani Haina Thorang Toribani Mikhal ga mari leinana Khongchat Adu Said Anwar Hussain na Hiram Khudingda Sothana Lairaba Kendra Asigi Miyam Pukning Thamjinki Loinana Kendra Asibu Chaukhatpa Anova Owanba Kendra Ama Seminar Haina Miyamda Appeal Su Tauki Manipur State Chubang Lila Council Amadi Theatre Mirror Anina Punduna Sai Khudingi Pangthoktuna Lakpa Kuntarlak Suba Moirang Parva Tradition Gi Theatre Training Hadak Sahigi Oinadi Pandemic Asin Maram Oiduna Sumatangi Oina Mioi Kundagi Kunmangana Saruk Yaduna Numitara Mani Kak Pangthok Lagani Wafam Singasi Palace Compound Laiba Iboyama Sumang Lila Sanglenda Pangthok Kipa Pawgim Fam Amada Workshop Asigi Project Director Padmasri Nabawarepana Hongdok Kibani Mahana High Training Program Asibu Yawning Bamioi Singna Jatlibata August Kitang Kunmanga Pawgi Manungda Masa Masagi Biodata Sing Thajin Birau Haina Supongdoki Ngasi Pawgim Fam Aduda Manipur State Chumang Lila Council ki President Purimasi Laima Amadi Lifetime Secretary S.H. Hemantasu Saruk Yaki Confederation of Indian Industry CII Special Plenary Session on Job Creation and Entrepreneurship Way Ahead for Livelihood Generation the Wangang Laduna Union Education and Skill Development Minister Dharmendra Pradhana High Kibda Prime Minister Narendra Modi gi listing Makhada Lebak Asigi Sel Thongi Pivan Pagalakli Amadi India gi Lakadaba Matamgi Pivam Paragani Mahana Makhatana High Kibda Sel Thongi Pivam Pagadhan Bada Skill Capacity Sagatpa Matoktai National Education Policy NAP 2020 ki pandam phangnanaba education amasung skills gi marakta leinariba mari phagahan batai COVID-19 laichat manungda skill development center sing amasung educational institutions sing phajana sohan ki kunai am semdok semjin tawda oja sing ki thodang yam chawi Atmanirbhar Bharat ki panthung phangnanaba thabak sangshin bada lusingba Oigadaba Naharalsu Aikoina Punna Seminasi Haiba Wafamsu Phongdokhi
Taiwan amuk hanna World Health Organization WHO gi observer status phanghanbada pass tawada bill adu USA gi Senate na ayaba pikri US ki wafam adu China na reject tawki August 3 the Secretary of State to develop a strategy to regain observer status of Taiwan in the World Health Organization aduga mari lainaba bill ama US Senate na pass tawki Amaromda China gi wangang loi hua chun yengna haikibada US ki thawang adu China gi mayok ta chathaba rajniti gi lalong amani 2009 da Taiwan bu World Health Organization gi observer status ohen bada China na yakibani adum oinamak lisingani tara tareta tension wangkhan rakpadagi China na Taiwan gi observer status yakide matam adudagi hu gi assembly da Taiwan observer status oina yawa phangdana laklibani aroibada maropa amuhanna Ganga Prasad Chaurasia ngasi Manipur gi governor oina wasak lawkre Europe ki tongan balaibak singda export tawkigadaba metric ton amagi chahau puwa contingent Chief Minister N Birena flag of tawkre amadi Special cover on Kakchai Lemon Lyric Chief Minister na ngasi release tawkre Mateng Singh leptana pinari loinana Prime Minister Narendra Modi gi listing makhada laibak asigi sel thonggi phibam phagalakli haina Union Education and Skill Development Minister Dharmendra Pradhan phondokre ngasigi damakta di paudam pijo mata asilosinjari mejeng tabir ba khwai kunwa pu amuka hanna khurumjari